Ichino no mayam butram noksari loina na channel sina ngasi thagat sagadoriba video se Khubak Mayi ga mari lainaba video ma mayam da khudol tamjege hairi ngasi ge video se adom gi Khubak tuda adom isana yengjaraga ai ge magun ai ge punsida oigedaba adugum khara khangmina saidana tawjabani hairi ba se mioi khudimak tadum yengba yani ko Mayi de kupthana yengbadi nasade habi Khubak sigi mong matogi matang da khara thamjage hairi ba se thamjadri kanda mayam da aihana khanganing ba ma mayam na susum khangning bai tare Khubak si yengagadi karom saita yengdoino khutse ani pamani na karom di yengdina ba ma mayam na sum hangbiri ai tare aduna aina Khubak Mayi ge matang da ina sum yengjaga dori ba se nupa ge na khut yeta nupi ge na khut oida adumai tawi ko masi adum kanagumana nupa oraga aise oida di yengba yadabra nupi oraga ai yeta di yengba yadabra haiba adum hangapu yawi ko masi ge matang da Khubak se yeta laigedaba nupa gi mai gi mai se mapung phadaba adugum karigum khar yawrappa matamda tangai phadaba digi oina digi habidi left side digi adum yengbusu yawi ko adumakpu yeta lairiba pose masina khwai digi chumbu oi nupa gi oina nupi gi oina left lairiba mai gi Khubak oida lairiba se masina hena chumbu oi aduna thaina digi haitare mamang haktak digi Khubak Mayi gi matangda sumaina dum nupa na yeta nupi na oida haidana lairami base masi chanaba chunaba aduna maram oiraga thamambu oigedoribani aduna aihana yengjaba matamdasu nupa na yeta nupi na oida haibidagi Khubak Mayi yengbiu haidana mayan WhatsApp ta thabirak pusingdo adugi matungina yengjaba matamda nupa gina yeta nupi gina oida adum yengi ko adune ado ngasi ge ina thamjagadoribase Mayi da yam kupthana di yengjaro haitare haibidi adugumududi adom personal yengning ba lergada engonda dum aige pijariba number du dum contact tobirappu yai ko WhatsApp ke through da message thabiro kamaina yengani kari sangani Khubak kamaina namgani habido aina details sama pigani haitare aduga loinana Khubak Mayi yengbase isam chamba nate akhoi numit khar changi haitare typing tawdana khotana tawraga Microsoft Word PDF file semdoga page mari typing tawbuneba aduga Khubak to adom Khubak to hapchillaga diagram yektana khotana habidi Mayi singga mu yek thoktana sini color wise waina seasonaraga adumaina dum gyan tanaba mongda result pieba aduna karigum yengbineba lerega soigi WhatsApp number se amasida contact tawbiro pau phabiro WhatsApp ta message thabiro haidana haijari aihangna Khubak Mayi yengbase masi Khubak Mayi khaktana tana Khubak haitare khusa sigi moma tawdi hauraga Khubak ke masu digi hauraga yengjai haitare ko aduna Khubak se mioi khudemaki masu manade ayambana de angang masu lei masu oina changbase adum ayambadi yawe ado kanagumana hangam pan masu changba napu masu oina kanagumana amu masu changba adugum khadum yawi ko madu akhoi mioi bagi haksangi laina anayek aduga I nungsit sengdaba adugum kharagi adumaina result phangi haitare ko habide napu masu oiba aduga amu masu oiba kya phana longna de haitare aduga afabase angang bogumba leidana sugumba angang ba ngang leina ba lei masu oiba sugum sudum afaboi haidana sumaina leijai ko loinana khusa singi marakta khusa je akhoi gi yam kupthada bidani ko ini ngasi thamjagadori singja Khubak amagi khusa manga leibise khusa manga leibisida khusa singje yamna khoiba khoiding khoirang tawba haitare ko amaga thamnarpada pai baitare aduna mayai de hobaga mu yawe adugumda afaboina longnade ko aduga khusa singje chap ting baitare ko adugumduna afaboina longnei ado khusa tenba sangba aduna muk tongana leigre mai ge magun tongan lei khubi tek thokpa khubi chap tingba ade khudom bi sangba khudom bi tenba khuyai sangba khuyai tenba khuyai peiba mai magun loi tongana loina lei haitare madugumda dum result pibo tamda dum yaujai ko ado ai ngasi thamjari bisidi Khubak ama leitarga Khubak ting mai shape fazana leiba haibtare ko aduga khusa sing je ningthine fazana sap ting na leibse masikum se afaboi habidi mai pansida mana tawjarabu hono jarubu kya ta leibak leiba sokhat poi ba piba aduga khusa sing na paiba achepa adugumba mayam yaudaba natiko adugumba do leiraga di mai pansida ayara panjam leiba khorau thangbagum leiba thaba ma tawba matamda mai pak pase ngamdaba ayara panjamna phangba adugumba oigal hairiba singa se aina kitang samjalle habidi khosa gi samjalle masu gi khar samjalle ba aduga ai hangna khara kupthana thamjagadori basina akhoi gi Khubak ki matang da haitar Khubak se Kutpa Tongba aduguma ma leiba kanagumba dum hangba yawi ko ai gi Khubak se sumai chapting thung matamdi yamna kutli natraga ai Khubak se khara tongi si phabra phattabra kanagumna ai gi Khubak se kutlagadi aina karigumba por Khubak ase da khut sina tingthoga ngonde porama ni daraba aduni matamda hena phangi natragana yam challi chandi haitar samna harabada ising ji sumaina Khubak sin kotpa matamda yam yaurei natraga yam yaukti
सिगुम्बा बापता दम पुनैबा कनागुमना को अदुना खुबा कुटपजे फबरा तोंबजे फबरा कमाय तौबन हाबसे adum hangna bai tare aduna ni ngase ina thamjari bise loina na ngasi yeng beri bise law sing nasu adom adom gi khubak adum tingthoga ai ji kut pra tong pra se dum yeng biro ai tare ko yam ko thaba adagi tong ba adar khara tong khat pa adugum sing gi result ado ai thamjara ke akhoina sum khalli ko khubak se kut pje pharam dong ma le na khalli ko ado palmistry gi matung ina de masi afabo ina longna de khubak yam kut pje khubak se tingthok pu matam da yam kut pje masi phana longna de ai tare awa na nang gan ba aduga lan thum khara likpa haibda likpa de mana pithoning da haiba natiko khara kau bai tar ko adugum oeba ado maduda natana ma ke mapa mapu gi maran mathum je masi se ma ke haktakta mang ba ka hina bado ma ke haktakta meyeng ta ba ka hina bado adugum oigal le haidana sumaini pieba aduna khubak kut pje phaba oitre haidana sumai thamjagi ko aduga mathang gi jena khubak se yam kutpan taba kutte dum khara kulani natra ado haibadi magi akhoi khusa singi makhong hai tare ne sigum ja khoina maum hai khangna bane adai de dum khara loi tong doi ni na khowang mayai ji di khara kut doi ne ka hen kut pudu gi ni ko ado chang amada khara dum kunna ra ni ado gumba chang amada khara kut pudo madu gi matung ina di adum lan thom gi mapu oiba nungai boiba thabakta waraba matamda ishorna thawjal biwa smaina pi ko aduga laibok phoba su oigalli aduga kanagumba khubak se yam tong wai tar thingu dong tong ba hairga sumai khangnei ko haide thingu ge manam se tong idam adumaina tong ba yawra di aduna amokena phai mayai tong bai tare sida lan thum barang kaina leiba wahna tawjuru bo honna juru da mahi phangba ma ki mapa ma ke mapunu thamamba lan do aduda ma ki oiba extra ai tar ko mapa mapu gi lan chu mangalaroi ma gi hak tak ta hena nungai ba hena chokhatpa lan thum barang kaina leiba adugum oigani haidana sumai piba aduna khubak mayai tong bujine na fare ko hen kutpudigi mathang ge sina khubak ta khoigi mai kupkai leiba haidana khangnei ko mai kupkai leiba haibisa asi se adum khangmuni ko haibadi adom gi khubak ta da yengba matanda mai ji yam leiba amaga yesanaba amaga payek yesanaba itar haibadi khoigi khubak se dana mai se ahum main line ahum leiba mathak ke duna heart line maya gi tuna mind line ni adu khobi rom da rawnam chakri che masina lifeline ne sigi line ahum che masidu aroi bidek ta line je yection mai tar mai je kupkai le bhar ga khangnei ba sigum ba se adom gi khubak ta sudum khangani aduga adom na loinari ba marum pang hai tare adu da sudum khangbu yaw ni ko habi mi je makhu je hape ka theng ba da khubak se hape ka theng ba da ga mai hingi gi kenom phang bai tar ga da su jaw law gum ba dumai adum leina ba yaw ba masi afoboin longna de magi pasida ayrapan adum kya ama laigani ba mahana tawjeru hona jeru da ayrapan laiba mahana kariguma ma tanaraga su haidi kariguma ama deini khangde hekta ayrapan hekta thokpa adum khra oigal laiba samna kanagumba miyoy amagi punsida maki father je magi mapa je laigidreba khrangal lapna aduita de mai pusi je khadi dum wagani ba hayeng tungdana tongan bam la aga su wana horokpa kaido oigal lai tariko aduna palmistry gi matungina khubak ta mai kupkai leiba haline da su payek yesan ba myline da su yesan ba lifeline da aroi bi yesan ba lifeline da aroi bi yesala ga di magi pansi adugum ba yesan liba sahi matang aduda awana yet pan thokpa khudong thiba thokpa da salang bam thengna ba adugum ba pi haidana su lai riba ne aduga haline da aduke mate yeksala ga di heart ke problem ana ye adugum ba thengna ba ya ba loina na myline da yesala ga na wakhal goiba kok goiba adugumba ana ye adumai thengna ba pi haidana adumaina leiba maram sina mai kupkai lebsa phoboi ti ko adu kana gum khubak sida akhoi ge mai si yam kan leita bai tare ko khubak si yeng bo matam da main line hum do bodi leirani ha line leirani my line leirani lifeline leirani ba aduga atopa mai ke am form tawni dana thabak ke mai oi bi job line oi bi adigi fet line oi bi ko adugumba sahi matang e saika ba sahi matang pi ba sigum kaya se yaw da mai kya kanna form tawdaba sigum kya am leibane aduguma mioisina mo palmistry gi matungina thambiram buduni haina pangai haibana satiko aduguma mioi do market pansida samna thabai inkhang je kya kanna suning daba khara tanba anam kanba khara tanba kya suning daba aduguma mioi ni haitana sumaina thengnei ko aduna adumaina leiragadi magi pansida mahana tawge honage khanba thabukse mai pa khara wagane ba khara thingane ba aduna kanaguma miyoy magi khubak ta mai kya kanna ning thina form taw da sa
ꯃꯁꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯁꯨꯅꯤꯡꯗꯕ ꯈꯔ ꯇꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯍꯥꯏꯕꯗꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯀꯌꯥ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯈꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯒꯜꯂꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯕ ꯌꯥꯏꯀꯣ ꯃꯩ ꯀꯌꯥ ꯀꯟꯅ ꯐꯣꯝ ꯇꯧꯗꯕꯁꯦ ꯃꯩ ꯐꯣꯝ ꯂꯥꯛꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯍꯣꯠꯅꯕ ꯆꯪꯉꯤ ꯑꯩ ꯇꯥꯟꯅꯕ ꯀꯟꯕ ꯆꯪꯉꯤ ꯑꯩ ꯈꯥꯡꯕ ꯀꯟꯕ ꯆꯪꯉꯤ ꯑꯩ ꯁꯨꯅꯤꯡꯗꯗꯅ ꯑꯩ ꯁꯨꯝ ꯂꯩꯊꯣꯛꯄꯗꯨꯅꯗꯤ ꯌꯥꯔꯣꯏꯕ ꯃꯩꯗꯣ ꯑꯅꯧꯕꯁꯨ ꯐꯣꯝ ꯂꯥꯛꯑꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯈꯨꯕꯥꯛꯇ ꯂꯩꯕ ꯐꯦꯠ ꯂꯥꯏꯟ ꯂꯥꯏꯕꯛꯀꯤ ꯃꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯃꯈꯣꯡꯗꯒꯤꯅ ꯈꯨꯌꯥꯏꯐꯥꯎ ꯀꯥꯒꯗꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯨꯌꯥꯏꯐꯥꯎ ꯀꯥꯕ ꯌꯥꯎꯏ ꯈꯨꯌꯥꯏꯐꯥꯎ ꯀꯥꯗꯕ ꯌꯥꯎꯏ ꯃꯔꯛꯇ ꯇꯠꯈꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯁꯨꯡꯂꯩ ꯂꯩꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯂꯩꯕꯁꯨ ꯌꯥꯎꯏ ꯐꯦꯠ ꯂꯥꯏꯟꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯨꯃꯥꯡ ꯇꯥꯅ ꯇꯧꯖꯔꯤꯕ ꯈꯣꯠꯆꯔꯨꯕꯁꯤꯡꯗꯤ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯒ ꯃꯥꯒꯤ ꯂꯥꯏꯕꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯈꯤꯇꯪ ꯍꯣꯠꯅꯔꯒ ꯑꯩ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌꯥ ꯀꯟꯅ ꯌꯥꯎꯅꯗꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯂꯩꯕ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯂꯛ ꯂꯩꯕꯗꯒꯤ ꯃꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯐꯦꯠ ꯂꯥꯏꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯠ ꯂꯥꯏꯟ ꯐꯖꯅ ꯂꯩꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯩꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯑꯗꯨꯝ ꯍꯟꯖꯤꯟꯒꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯤ ꯂꯥꯏꯕꯛꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯄꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤꯀꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯈꯔ ꯂꯧꯈꯠꯆꯕꯁꯤꯗ ꯑꯩ ꯊꯝꯖꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯌꯦꯡꯖꯔꯤꯕꯁꯦ ꯈꯨꯕꯥꯛꯇ ꯂꯩꯕ ꯃꯩꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯕ ꯅꯠꯆꯗꯦꯕ ꯃꯩꯗ ꯑꯩꯅ ꯅꯩꯅꯔꯒꯗꯤ ꯃꯩꯁꯤꯗ ꯑꯗꯣꯝ ꯑꯗꯣꯝꯗ ꯌꯥꯎꯔꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤꯕ ꯑꯗꯨꯅ ꯑꯗꯨꯃꯛꯇ ꯑꯩ ꯂꯧꯈꯠꯆꯗꯕꯅꯤ ꯑꯗꯣ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯈꯨꯕꯥꯛ ꯀꯨꯠꯄ ꯇꯣꯡꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯒ ꯃꯆꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯨꯃꯥꯏꯅ ꯈꯔ ꯇꯥꯁꯤꯟꯖꯔꯒ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯈꯪꯕꯤꯅꯤꯡꯕ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕꯗ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯁꯤꯐꯥꯎ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯩꯗ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯅ ꯄꯤꯔꯝꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯑꯣꯏꯍꯟꯒꯅꯤ ꯀꯔꯝꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯔꯤꯖꯜ ꯑꯗꯨꯝ ꯂꯣꯏ ꯍꯥꯞꯄꯤꯀꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯈꯪꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ